Manipur ki miya maroina tampakta laibiriba isin nauksing aduga Lilong ki praja punamakta ina khunolga apel tokjari madudi husik thoiba thoudok yamna nuaitaba mara lejidaba misam singda khut tharamba masisi khoi taraine logde atuba matamda khudakta khoi husik police mayamna khoi tan tanaraga khoi mara lebasing pharaga atuba matamda ain gi oiba charak pinan ba tawgani aduna yaringai praja punamakna laibak ki husik thoiba wathok lanthoksi yamgiraga makha tana choba irang thokdanaba mara lebasing du phabada sarkar bu mateng pangbiu aibu mateng pangbiu haidna maroina Lilong ki praja ipa ipal ima ibil singda ai khun nonjaraga ai apil tokjari loinana hairiba mara leba miyoi singadu athuba matamda nakhoina sangjaro natragde nakhoi gi mathakta sarkar na matik chawa chap chawa action lorpa matamda nakhoina madu waru roidebani aikoi government gi oina nakhoi bu mingonda nattaba lamchat chatpa ahenba saja chatpagi mingonda khud thabagi damta chap chawa sera sarkar soidana pigina habsina khoi da harisine aduna Lilong ki praja amadi mani tampakta leibiriba china praja punamangna khara puning phathabiraga sarkar bu thajaba thambiraga aikhoina ain gi oiba thabak tawbada mateng pangbiu haidana mayamda khut ronjarga